Imphal is district ki manungda laiba Mauphaudam police station na konba Itham Moirangpurel da laiba Universal Friends Organization UFO na kuki khulai paiba singna nongmai kapsilakpa matamda Ngakpada Sijinnaba Khutlai sing ngasi Nepal suba Bihar Regiment ki kangbu amana Fajinnkhre hairi pau gi likhun amagi matung ina ngasi ayuk pung nipan ga makhairom taba matamda UFO gi thomi kharana manak nakpa singda wayan ba chatpada makoina Khul Ngakpada Sijinnaba nongmai khara puduna chatki Moirangpurel da laiba Bihar Regiment ki kangbu amana mafam adura sangsilakhi loinana UFO gi khulai sing adu namduna lauraga makoi gi kemda chatki bani hairi thaudok adu gi pau tabaga Moirangpurel amari tumu khokta laiba mara paibi singi ihau ama horoktuna Loukhi-ba nongmai sing pithrok u haina Khongjang Changsinkhre bani hairi ima event singna Bihar Regiment camp ki gate mamangda famjinduna Khul Ngakpa singi khulai sing pithrok tri fawa handokloi haina Khongjang Changsinkhre Maphaudam police station ki kangbu ama laktuna Nepal suba Bihar Regiment ta wari sanaki loinana makoina Fajinnkhre nongmai sing pithrok naba haibada Bihar Regiment na nongmai double barrel ani amadi mobile sing pithroki adubu atai nongmai sing ki pithrok tabadagi nungthil pung mari fawa mafam adugi ima event sing gate mamangda Khongjang Changsinkhre hairi